ngasi numida waram phongkhiba tongan Manipuri siphongsing amasum thokhiba thawdo wathoksing digi maruoibe I pausing khongasaraga Manipur top channel gi maike digi myamda thamjagi anbada bomb langsilamle ngara numidang pung 10 rom tarakpa duwaida sakhangdabasingna irilbung police station gi manungsana leiba kairaulitan makhongdagi Muhammad Nurbir kauba miyo amagi yumda bomb amalang silam lahari lebak phabadagi bomb adu pokhai khidabana thoningdaba thawdok sing thogdre hari Manipur police ki bomb expert sing matam chana laktuna bomb adu lokhalaga mafam jaba mada pokhayan khre hari thawdo adugi matang irilbung police ta case ma lokhat khre loinana hauju phawbi oina bomb adu kanana karigi damak langsilamano haiba khangmangamdri atopa pawmana Anwar da BJP ki ticket pidrabadi Lilong Chakpa Yai Mandal handak pangthokadoriba taraganito suba Manipur Legislative Assembly ki mikalda 30 Lilong Assembly constituency ki BJP ki ticket karigumba Engineer Anwar na piraktrabadi Lilong AC ki BJP bu nungsijaba mi lising kya gi thingbangam akan mi holaktuna ACSC mai Chakpa Yai madugi apapatagi teksa punamak BJP ki state amasum national gi lusing busingna pugodabani haina BJP Lilong Mandal gi President M Ahmad Ali na phongdokre ngasi Lilong da leiba mandal asigi office ta pangthokpa paw gi mipum amada MD Ahmad Ali na makhatana hai Lilong AC da BJP gi mapangal kalhalibasi ER Anwar ki hona zamani opposition singna BJP bu sokna samnaba yadaba party ni haina akanba propaganda torokpada ER Anwar na punamak Thengai na tuna minority Muslim singna namna khundaba Lilong AC da BJP gi maru hulanki ising zai duna sare phanaba wana hotna duna singba sagasarakpani ER Anwar gumba BJP gi damak yamna wajaralaba miyo amada BJP gi ticket piraktrabadi Anwar bu ikaiba pibani maki political career rushina bu hotna bani haina BJP Lilong mandalna lawgani ACSC की polling 44 की मियामना ER Anwar की दमक सब युंगना लेपली ER Anwar ने टिकट पिरक्त्रबदी हाउजिक लैरिबा BJP Lilong मंडल की BJP की दमक लेपलिबा मियाम हुपना पार्टी एसी दगी तोकनी पार्टी एसी Lilong दगी मरुफांगना मुथतकने हाकी MD Ahmad Ali na makhatana hai Lilong AC की हाउजिक की MLA वाई अंताज खान सी BJP Lilong मंडल ना मसखंगबा मियोय नती माक पार्टी एसी दगी तंतोखरबा मियोयनी MLA अंताज खान BJP की टिकट पीबा यारो हाकी MD Ahmad Ali na makataraduna BJP Lilong Mandalna ER Anwar na party AC ki ticket PB na warep lawba copy sing BJP ki national president JP na dayawn state ki leader sing da pisin kre karigumba warep sing adu ki mayukta BJP ki lusing busing na ER Anwar da ticket piraktrabadi madura thulakpa apapate ki daita punama BJP ki state namasum national ki lusing busing na pugodabani hanisu makhatana haki ngasi gi pawgi mi pamadura BJP Lilong mandal gi maru eba mi kyasu saru yakiena pawsna phongdorakli makasa tharakpoina to papaw mana I Dizomani amadi Nasir ZDU da yaukre kuntraga manga hialang Assembly constituency da han MLA oduna Congress ki ticket tanaram elangmam Dizomani amadi 30 Lilong Assembly constituency da Congress ticket karaga BJP da sangkiba ex minister amadi Abdul Nasir Janata United yaukre haina ZDU Manipur ki coordinator M Surjit na thadorakpa sirolaman haidi ningsingba yabri independent mirep oina jiribam Assembly constituency da karaga BJP no lusingba lengakti yaukhiba MD Asawuddin su ngarang party sida sangkhrabani BJP amasum Congress ki ticket tanabada phanghodraba madi thausabidraba mioi kya leptana party asida sanglakli loinana party asina lakudoriba taraganito suba legislative assembly mikal gi ticket ngasi laukthokani haina toramadu tuan MLA yauna mioi kya sanglaknaba pipeline de leiba maramna ngasi laukthokpa ngamdabani hairi hainasu pawsina phongdorakli atopa pawmana lamsang block congress committee ngasi degi muthatle Kumarjit Manipur Pradesh Congress Committee bu mapangal kangkat hanana bu hotna badanatana lamsang da tam kayarak MLA oikraba W Braja Biduna laikhidraba matuna maki loina pina atopa party da sanghibadagi party asi sidana ba haina hotnarakhiba punama MPCC ki lusing-lusing na thauksada na tawrakpagi mayokta lamsang block Congress Committee muthatle haina party asi ki president Kumarjit na phongdokre Manipur Press Club ta pangthokpa pawmising unaba mada lamsang block ki thapubasing amadi mahila gi thapubasing ngasi party office da resignation sirol pisilagani haina party gi mifamadura phongdokhi sohaidi makasa tharakpoina to papawmana andro kendra dagi lauremam sanjoy NPP da yaukre NPP na kagani haina leiramba adudagi masing ama tinsile Joy Kumar
Andro Kendra BJP Yauduna Mirep Oinava Thorang Toramba Loremam Sanjoi BJP gi primary membership tigi Tokrabamatung National People Party NPP de Yaukre Loremam Sanjoi ni NPP de Yorakpada Mahpu Sogot Myoisa Kayagalunina Okpagi Thoramama Nasi Iroisiam the Labor Mayolgi Auditorium Hall Pangtok Thoramama the Mahpu Harautian Okre Thoramadu NPP gi National Vice President Oiriba Manipur Election Management Committee gi Chairman Oiriba Deputy Chief Minister Y. Joy Kumar Working President MLA Zayanta Kumar Saruyaki Thoramadu Saruk Yaraduna National Vice President Oiriba Deputy M. Y. Joy Kumar Nahai Loremam Sanjoi NPP de Yorokpa Sina NPP gi Oina Yamna Nungaiba Numit Amani Mana NPP de Yorokpa Asina Party Sina Kagani Haina Leramba Adurigi Masing Amatin Sile Aikogi motive ti one voice northeast amata oibigi voice lehen baduni lakadori election asigi matung da NPP na single largest majority when government asina tawbangam gani northeast da lairibi isil inaw punamag amata oiraga aikogi voice adu tahan baduni masi NPP gi objective ne aikogi party asidi youth the best of party ni second phase ko na mi taragani thoina trangna tarawhum doi lakthokna bohonari BJP gi lakthokraba matung kagani haina tholakpasing aikhoida lakhigani masigidama aikoi matam khara ngaiduna leibani suksoi soidana aikoina putholiba miyoi nifu gi manungda kunthraga mari kunthraga mangadi suksoi soidana thinnarakani minimum 20 di suksoi soidana kagani laibak pharagadi kunga mangadi kagani kunmuksi karagadi single largest soidana oiba ngamgani hainasu mana makhata na phungdukhi Atopa Paumana Asutos Miata Scenery Sing Fadriba Faba Asibak Sang Lokiroi Bazar Community Ngarang Ayuk Tawaligi Mayang Impal Taba Mayamna MI Road Haina Kangnava Tawal Mujing Yoromdai Gilamina Kalda Asutos Prasa Say Kuntragamanga Apokpa Siaram Prasat Kobo Governor Road Leba Housingna Khudong da beki dukan phamba nan Manipuri ama minung silai tana hatok laga thamnam khiba thawong adubu bazar community gi maikedi gi yaning da phongdok paga loinana miar aduru siena ba miyoi sing fadriba faw asibak sang lokiroi haina phongdorakli ngasi miar asibu yaning da phongdok tuna thangal kaithel gi Kalibari Durga Temple da pangthok miyam gi mifamamada committee gi member Sitaram Sahuna phongdokhibada atu sos hairiba miyoi si Khudong bazar da dukan tawraga mayum pujaba miyoi ni Makpu kari maramgi hadok piribano maki phone pay account lupa lakh amaga lising taragani panjaw ki loinana Apple iPhone document sing punamak yoramdre misi esi yamna singninga oiba misini loinana maki pikliba lehuriba angang singda sarkarna compensation pigadabani demand sing asi thapak to onthok triba faw asi baksang lokiro hanesu phongdorakli atopa pawmana angang 4.5 crore ahanba dose ki vaccine kapkhibada Union Health Minister na apen phongkhre Prime Minister Narendra Modi na leba asigi oina sei taraga mangadigi taraga nipan phawbigi angang singna vaccine kapa hawdokhiba du sauna mai pakpaga loinana leba asigi oina hawju phawbada angang 4.5 crore ahanba dose ki vaccine kapthokre angang 4.5 crore hen vaccine kapthokhibada Union Health Minister Mansukh Mandavian apen phongkhre apen phongna duna mana phongdokhibada pandamasi yawba ngamkhiba sima Prime Minister gi thajaba dunani haina su phongdokhi hadi Makasa tarakpoi na ngasi state siguriba COVID-19 update mo mayam na thamjage ngasi goiriba positivity rate si 16.3% ni kharakakti hai tarakpo uri eduga apon boina miyoi di samriga kunga manga positive oiba thengnaki miyoi ama na COVID-19 na positive oiba laikidre apon boina miyoi lising ani ga satru ko taraga mangana nauna COVID test tokhi ngasi COVID-19 na positive oiba thengnarakhraba Miyoi samriga kunga manga si Bishnupurigi taraga mapan Sandil digi taraga matoi Chuchampurigi kuntraga nito Impal East digi sama Impal West digi sama ga Maudraga matoi Jiribam digi ani Kaksing digi taraga matoi Kamjong digi ani Kangpokpi digi manga Senapati digi mari Tamenglong digi tara Tengnopal digi ahom Thawbal digi kunga mapan Urkhul digi taruni apun boina miyoi samriga kunga manga nauna COVID-19 na positive oiba thengnaralaga miyoi amana Impal East digi COVID-19 na positive oiba laikidre haina su claim tarakli Makasa tarakpoi na topa paukhrana Ferjol district ki Thanlon kendra ra sibisana gi merep oriba lalungsang sungte suksoi soidana mikal da mai paklagani MLA Susindro bu MDA na mapung fana sagotlagani tombi handak pangthokadoriba taragani tu sube assembly election asida sibisana ga punna satminariba Manipur Democratic Alliance MDA gi oina mirep taraga ma thadokani ahan boina sibisana amasum MDA gi mirep oina Ferjol district ki Thanlon kendra da
lalungsang sungtebu mikhal thengnanaba ticket pibaga loinana ngarang Fezol district Siva Sena party na sinduna Fezol community hall da Dilip Panikar North East Observer Secretary Bhartiya Kamgar Sena na sipcase oiduna firal singkhatpagi thoram pangthokre ngarang firal singkhatpagi thoram du Siva Sena gi president oibidana tana MDA gi convener oiriba M Tombi masama MDA gi core committee gi kangbuna satuna saruyakhi Firal singkhatpagi thoram mifam madugi miyoi lising kayaga loinana mai pakna pangthokre haina Siva Sena Manipur unit ki president oibidana tana Manipur Democratic Alliance ki conveners oiribe M Tombina phongdokhre sohaidi atopa pawmana BJP ki ticket hayeng phawbagi manungda laukthok yari Manipur gi lengak sasan toriba BJP party gi oina haujuk phawba BJP ki ticket mirep oigadaba singi maming laukthokpa ngamdana leidi BJP ki lusingbu sinanga sinungthil ticket laukthok yai haibigi thajaba kyarak pikhrabasu haujuk phawba laukthokpa leitri pausi sina phama pawgi matung inadi state asigi oina BJP ki ticket mirep oigadaba singi maming laukthoknabagi damak ngarang numidang anirak hana BJP gi New Delhi da leiba mayai loisangda parliamentary board ki mifam pangthokebasu leikre adubo haujuk phawbagi oina sendana BJP Manipur Pradesh ta ticket laukthoknabagi ayaba pirakpa leitri haidi pausi asina haiba thajaba yaba mafamdagi phama pawgi matung inadi hayeng numida waram phawbagi manung BJP ki ticket laukthoknaba yai haidi henasu pausna phongdorakli atopa paw manamu parking na taba mafam singda khamjilamba gari sing traffic police na intubagi drive satakre Imphal Mayol Maktada Lady Koirambal Ima Kaitil Manaki parking zone na taba lambi gi saruk singda miye kyana niyam kaina gari khamjinduna miyam satak chasinda sauna akaiba pibagidama ngasi traffic police na akhanaba drive ama sathaduna niyam lana park tokshilamba gari sing intubagi khongjang sangsinkre Traffic police tagi phangba pawgi matung inadi Khoirambal Ima Kaitil gi parking zone na taba mafam singda gari khampa yaroi haiduna traffic police na mangjona miyamda laukthokhtuna khankre adubu niyam kaina ngasisu Ima Kaitil gi lambiga tainaba parking zone na taba mafam singda engine panba gari masa kya park sana park tokshin bagi thabuk satakhi loina ngasi nungthil traffic police ki ASP na lusingbe police team amana niyam lana park tokshilama gari sing adu inthu bagi khongjang park sana satakhi bani matung manau parking zone na taba mafam da gari khambagi thabak sathaba tarabadi ngasi chathariba drive asi amuk hana satakhi gani hainasu traffic police ki mekedigi su phongdorakli khasa tharak poina to papaw mana ngasi atheng bada natragan hayeng phawbudadi BJP ki ticket laukthok yari mathang thagi kun ga tare amasu March 3 da tangkak ani thokna pangthokadoriba taragani thoi suba Manipur State Assembly election asida BJP Manipur State koina karam miyoi ticket pigadagi haiba laukthokpa ngamdana leidi hiram sigi matang na ekhoi gi pawmina phangba pawgi matung ina ngasi numidang wairam party asigi mirep oigadoribi singi ming laukthok yana leidi laukthokadoriba mirep singi ming asi tangkak ani thokna laukthokadara natragana punna laukthokadara haibadudi khangma ngamdri ningsing mayai numit kayanagi mamangdagi BJP gi ticket lauthokpa ngamdana leirakpani pangthokadoribi election asigi damak chief electoral officer na tangkak ani thokna pangthokadoribi election asigi damak thokiba order da CAP sinbigi aroiba matam mathang thagi tang nipan amasum taraga mathoi ori BJP gi vice president and Nimbasna phongdokpadasu BJP ki ticket asi ngasi athengbada natragan hayeng phawbudadi soidana lauthokpa yai haidi sailaksida BJP ki ticket tanaramba andro kendra gi lauremam sanjoi ngasi NPP da sanglagani ma NPP da yarakpada party gi thaumisina taramna opagi thoram pangthokani BJP gi intending candidate oina board khumnam laga magna BJP thadolaga NPP da yaraknaba thorang tarokli bisima ki kendra gi miyam gi apamani haina sanjoi masana media da report tarokli haina su pausna su phongdorakli adu hauzik oina di miyam paus matang sa lusinjaragi amasum pathoksigi bi soiki plan ki bakya yaroga su miyam na ngakpigani matam gi ba maru e bi pausing su miyam da le palaitana update pijarakene su channel sigi mekedi gi su miyam na thamjari and thank you